ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯅ ꯁꯥꯗꯣꯛꯄꯝ ꯕꯤꯖꯤꯠ ꯃꯉꯥꯡ, ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯗꯤ ꯀꯅꯥꯝꯇ ꯂꯥꯛꯅꯗ꯭ꯔꯤꯕ꯭ꯔꯥ? ꯁꯥꯔ, ꯑꯩꯕꯨꯗꯤ ꯂꯥꯛꯆꯔꯦ꯫ ꯑꯇꯩꯗꯤ ꯀꯩꯗꯧꯔꯕ ꯌꯥꯎꯕꯖꯥꯠꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂ ꯐꯥꯎꯕ? ꯁꯥꯔ, ꯉꯁꯤꯗꯤ ꯅꯍꯥꯟꯒꯤ ꯃꯤ ꯍꯥꯠꯄꯒꯤ ꯃꯇꯨꯡꯒꯤ ꯇꯤꯗꯤꯝ ꯂꯥꯏꯟ ꯕꯟ ꯇꯧꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯣꯏꯔꯝꯃꯁꯨ ꯌꯥꯏ꯫ ꯈꯪꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯝꯗꯝꯁꯦ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯍꯣꯏꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯦꯞ ꯊꯨꯝꯂꯛꯏ꯫ ꯅꯍꯥꯟꯅ ꯃꯅꯤꯄꯨꯔ ꯕꯟ, ꯑꯗꯨꯒ ꯉꯔꯥꯡꯅ ꯕꯔꯃꯥ ꯔꯣꯗ ꯕꯟ, ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯒꯗꯧꯔꯤ ꯄꯣꯠꯅꯤ꯫ ꯑꯗꯣ ꯁꯥꯔ, ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛꯇ ꯁꯥꯔꯗ ꯍꯪꯖꯒꯦ꯫ ꯀꯔꯤꯅꯣ ꯆꯅꯨꯂꯩ, ꯈꯪꯅꯤꯡꯂꯤꯕꯗꯣ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨ, ꯀꯩꯗꯧꯕꯒꯦ? ꯑꯩꯈꯣꯏ ꯁꯥꯔꯕꯨ ꯌꯨꯝ ꯄꯥꯟꯕꯤꯔꯕ꯭ꯔꯥ? ꯉꯁꯤ ꯐꯥꯎꯕꯗꯤ ꯃꯄꯥꯡ ꯊꯤꯔꯤꯕ ꯅꯥꯏꯇꯣꯝ ꯄꯥꯏꯕ ꯆꯦꯛꯂꯥ ꯑꯣꯏꯅ ꯂꯦꯟꯖꯔꯤ ꯆꯅꯨꯂꯩ꯫ ꯀꯔꯝꯕ ꯃꯇꯝꯗ ꯈꯟꯕꯤꯔꯤꯕꯒꯦ? ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯅꯤ ꯌꯥꯝꯅ ꯂꯨꯔꯤꯕ꯫ ꯃꯇꯝ ꯁꯥꯡꯅ ꯅꯥꯀꯦꯟꯊꯥ ꯑꯣꯏꯔꯨꯔꯕ ꯎꯄꯥꯜꯗꯣ ꯑꯅꯧꯕ ꯃꯌꯣꯟ ꯑꯃ ꯆꯣꯡꯍꯟꯕꯤꯔꯦ꯫ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯕ ꯋꯥꯈꯜ ꯑꯃꯅ ꯑꯩꯕꯨ ꯍꯨꯝꯗꯨꯅ ꯄꯨꯕꯒꯨꯝ ꯇꯧꯏꯗ꯫ ꯁꯦꯟꯇꯔꯗꯒꯤ ꯍꯜꯂꯛꯂꯒ ꯌꯨꯝꯗ ꯃꯥꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯊꯕꯛ ꯃꯌꯥꯝꯗꯨꯗꯒꯤ ꯈꯔ ꯉꯟꯈꯠꯂꯒ ꯇꯧꯔꯒ ꯇꯨꯝꯂꯅꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯨꯛ ꯇꯧꯐꯝ ꯊꯣꯛꯄ ꯑꯌꯨꯛꯀꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯉꯩꯗ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯄꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯕꯛ ꯆꯠꯄ ꯃꯇꯝ ꯑꯗꯨꯝ ꯌꯧꯔꯦ꯫ ꯃꯗꯨꯅ ꯏꯃꯥꯟꯅꯕ ꯑꯃꯠꯇꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅꯒꯗꯧꯕꯁꯨ ꯁꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯉꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯑꯗꯨꯗ ꯃꯇꯥꯏ꯫ ꯅꯈꯣꯏ ꯀꯌꯥ ꯌꯧꯅꯔꯛꯂꯦ? ꯑꯩꯈꯣꯏ 3ꯗꯤ ꯁꯨꯔꯦ ꯁꯥꯔ꯫ ꯁꯥꯔ, ꯆꯥ ꯑꯉꯥꯡꯕ ꯊꯛꯁꯤ꯫ ꯉꯥꯏꯈꯣꯅꯦ, ꯉꯟꯃꯟꯗ꯭ꯔꯣ? ꯏꯪꯕ ꯐꯅꯅꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯣꯏꯅꯈꯤꯕ ꯕꯦꯆꯁꯤꯡꯒꯤ ꯃꯔꯛꯇ ꯅꯈꯣꯏꯒꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯤ꯫ ꯅꯈꯣꯏꯁꯤꯡꯁꯤꯒ ꯀꯥꯏꯅꯒꯅꯤ ꯈꯟꯕꯗ ꯊꯃꯣꯏꯁꯦ ꯃꯇꯣꯝꯇ ꯋꯥꯔꯧꯖꯅ ꯀꯞꯂꯤꯕꯅꯤ꯫ ꯆꯅꯨꯂꯩꯒꯤ ꯋꯥꯍꯪ ꯀꯥꯎꯕ ꯉꯝꯗꯦ꯫ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯠꯇꯅ ꯍꯪꯉꯛꯈꯤꯕ ꯂꯩꯇ꯭ꯔꯤꯕ ꯋꯥꯍꯪꯅꯤ꯫ ꯋꯥꯍꯪꯗꯨꯅ ꯑꯩꯕꯨ ꯇꯠꯇꯅ ꯈꯣꯏꯔꯥꯡꯍꯜꯂꯤ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯁꯦꯟꯇꯔꯁꯤꯗ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯥ? ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩ ꯄꯥꯈꯪ ꯑꯣꯏ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯋꯥꯍꯩꯗ ꯂꯥꯏꯅ ꯇꯝꯕ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯗ꯫ ꯃꯣꯟꯗꯥꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯍꯥꯏꯔꯒꯦ ꯈꯜꯂꯤ꯫ ꯆꯅꯨꯂꯩ ꯃꯍꯥꯛꯇꯣ ꯂꯥꯛꯂꯝꯂꯕꯗꯤ ꯐꯅꯤꯗ꯫ ꯄꯨꯟꯁꯤꯁꯤꯗ ꯃꯍꯥꯛꯅ ꯄꯤꯔꯛꯈꯤꯕ ꯏꯊꯤꯜ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯂꯩꯃꯥꯏꯁꯦ ꯍꯥꯏꯗꯣꯛꯇꯨꯅ ꯊꯅꯝꯂꯒ ꯈꯨꯝꯖꯤꯟꯕꯤꯅꯅꯕ ꯀꯅꯥ ꯂꯩꯇꯅ ꯍꯥꯡꯇꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯇꯨꯕꯨ ꯂꯥꯛꯂꯝꯂꯕꯗꯤ ꯐꯅꯤ ꯈꯟꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯝ ꯂꯥꯛꯂꯝꯂꯦ꯫ ꯆꯧꯀ꯭ꯔꯤꯗ ꯐꯝꯊꯔꯒ ꯉꯥꯏꯍꯥꯛ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯈꯜꯂꯤ꯫ ꯁꯥꯔ, ꯉꯁꯤ ꯊꯦꯡꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗ꯫ ꯑꯩꯅꯗ ꯁꯨꯝ ꯉꯜꯂꯤ, ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯑꯃꯨꯛ ꯉꯜꯍꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ꯫ ꯁꯥꯔ, ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯀꯣ? ꯍꯣꯏ, ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯑꯅꯧ ꯑꯅꯧꯕ ꯋꯥꯈꯜ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯃꯊꯧ ꯇꯧꯅꯕ ꯍꯧꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯎꯗꯦꯅ, ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯆꯅꯨꯂꯩ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯁꯥꯔꯒꯤ ꯀ꯭ꯋꯥ ꯂꯩꯔꯨꯕꯅꯤ꯫ ꯀ꯭ꯋꯥ ꯆꯥꯕꯤꯌꯨ ꯁꯥꯔ꯫ ꯑꯅꯧꯕ ꯆꯍꯤꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯀ꯭ꯋꯥ ꯆꯥꯕꯁꯤ ꯇꯣꯛꯅꯔꯕꯅꯤ, ꯑꯗꯨꯕꯨ ꯁꯥꯔ, ꯍꯨ ꯄꯤꯖꯔꯨꯕ ꯑꯣꯏꯅ ꯊꯣꯛꯂꯕ꯭ꯔꯥ? ꯃꯇꯨꯡꯗꯗꯤ ꯄꯤꯖꯔꯣꯏꯗ꯫ ꯊꯃꯣꯏꯅꯕꯨ ꯈꯣꯏꯗꯥꯔꯕꯗꯤ ꯀ꯭ꯋꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯅꯨꯡꯁꯤꯕ ꯏꯁꯩꯒꯤ ꯁꯨꯔ ꯑꯣꯜꯂꯤ꯫ ꯏꯃꯣꯟꯅꯕꯨ ꯌꯥꯔꯕꯗꯤ ꯑꯈꯥꯕ ꯅꯣꯡꯃꯈꯥ ꯃꯍꯤ ꯐꯥꯎꯕ ꯈꯨꯍꯤꯒꯨꯝ ꯊꯨꯝꯂꯤꯕꯅꯤ꯫ ꯆꯅꯨꯂꯩ, ꯀ꯭ꯋꯥꯗꯨ ꯄꯤꯕꯤꯔꯛꯂꯣꯁꯦ꯫ ꯌꯥꯗꯦ, ꯃꯤꯅ ꯆꯥꯈꯤꯗ꯭ꯔꯤꯕ ꯄꯣꯠꯁꯛꯇ
ꯄꯤꯖꯕꯁꯤꯕꯨ ꯃꯍꯩ ꯐꯪꯈꯤꯒꯗ꯭ꯔꯥ? ꯀ꯭ꯋꯥ ꯂꯧꯅꯕ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯆꯅꯨꯂꯩꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏ꯫ ꯆꯅꯨꯂꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯌꯦꯡꯉꯝꯗ ꯃꯤꯠꯌꯦꯡꯅ꯫ ꯑꯩꯈꯣꯏ ꯁꯥꯁꯤꯗꯤ ꯖꯥꯠ ꯑꯃꯅꯤꯅ꯫ ꯁꯥꯔ ꯊꯥꯗꯣꯛꯂꯣꯁꯦ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯁꯦ꯫ ꯅꯪꯒꯤ ꯀ꯭ꯋꯥ ꯃꯊꯛꯇꯣ ꯍꯦꯛ ꯆꯥꯗ꯭ꯔꯤ ꯃꯈꯩ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯂꯣꯏ꯫ ꯐꯔꯦꯁꯦ ꯁꯥꯔꯅ ꯉꯝꯖꯔꯣ, ꯏꯈꯨꯠꯁꯤꯅ ꯍꯦꯛ ꯏꯜꯂꯛꯂꯒꯦꯁꯦ꯫ ꯍꯣ ꯑꯗꯨꯅꯤꯗꯅ ꯉꯁꯥꯏꯅ ꯍꯥꯏ ꯌꯥꯗ꯭ꯔꯣ? ꯍꯤꯡꯆꯥꯕꯁꯤꯗꯤ ꯄꯥꯈꯪꯅꯤꯅ ꯃꯃꯥꯏ ꯏꯀꯟ ꯍꯦꯛ ꯀꯜꯂꯗꯅ ꯑꯩꯕꯨ ꯃꯥꯏ ꯀꯟꯕ ꯑꯣꯏꯍꯜꯂꯕ? ꯑꯣ ꯀꯟꯗꯦ ꯀꯟꯗꯦ, ꯃꯥꯏ ꯀꯟꯗꯕꯒꯤ ꯖꯥꯠꯇ ꯍꯪꯗꯣꯡ ꯂꯝꯕꯣꯏꯕꯒꯤ ꯀꯥꯡꯕꯨꯅꯤꯗꯅ꯫ ꯍꯧꯅꯨꯀꯣ ꯅꯪ, ꯍꯤꯡꯆꯥꯕꯁꯤꯗꯤ ꯃꯁꯛꯁꯤꯒ꯫ ꯇꯟꯖꯥ ꯈꯪꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯁꯥꯇ꯭ꯔ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯆꯞ ꯂꯦꯞꯄꯤ꯫ ꯊꯣꯛꯁꯤ ꯀꯗꯥꯏ, ꯆꯪꯁꯤ ꯀꯗꯥꯏ? ꯀꯩꯗꯧꯔꯦ? ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃꯈꯛ ꯌꯥꯎꯕ, ꯑꯩ ꯂꯥꯛꯀꯦ꯫ ꯁꯤ ꯐꯔꯩꯅꯤꯅꯦ꯫ ꯁꯥꯔꯅ ꯊꯣꯛꯍꯟꯖꯕ ꯅꯠꯇ꯭ꯔꯣ? ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤ ꯏꯆꯥꯎꯅ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯃꯔꯦꯞ ꯐꯥꯔꯛꯂꯦ꯫ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯗꯨꯗꯒꯤ ꯃꯤꯍꯨꯠ ꯊꯣꯡꯗ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯃꯤꯠꯌꯦꯡ ꯃꯤꯀꯨꯞ ꯈꯔꯗꯪ ꯊꯝꯂꯦ꯫ ꯃꯇꯥꯡ ꯆꯥꯅ ꯁꯤꯠꯂꯛꯂꯤꯕ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯃꯂꯤꯌꯥ ꯅꯥꯝꯃꯤꯕ ꯇꯟꯊꯥꯗ ꯎꯅꯥ ꯋꯥꯅꯥꯁꯤꯡꯒꯤ ꯏꯊꯛ ꯏꯄꯣꯝ ꯏꯐꯗ ꯐꯖꯩ, ꯏꯄꯛꯇ ꯄꯛꯆꯩ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯑꯃꯗꯤ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯨꯝꯅꯃꯛ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯑꯩꯍꯥꯛꯅ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯕꯨ ꯑꯩꯍꯥꯛꯇꯒꯤ ꯋꯥꯈꯜꯂ? ꯁꯥꯔ, ꯁꯥꯔ! ꯑꯩꯗꯤ ꯑꯣꯟꯊꯣꯛꯄ꯫ ꯌꯥꯔꯦ ꯆꯪꯂꯁꯤ꯫ ꯄꯨꯝꯅꯃꯛ ꯆꯪꯂꯕꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯤ ꯃꯅꯥꯛꯇꯗꯤ ꯃꯤꯀꯨꯞ ꯇꯔꯥ ꯐꯥꯅ ꯐꯝꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯆꯅꯨꯂꯩꯒꯤ ꯃꯅꯥꯛꯇꯤ ꯃꯤꯀꯨꯞꯇ ꯅꯠꯇꯦ ꯄꯨꯡꯖꯥꯅꯁꯨ ꯌꯥꯔꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯐꯝꯅꯤꯡꯏ꯫ ꯆꯅꯨꯂꯩꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯨꯗꯦ꯫ ꯆꯅꯨꯂꯩ ꯍꯧꯒꯠꯂꯛꯏ꯫ ꯁꯥꯔ ꯑꯩ ꯌꯧꯔꯒꯦ꯫ ꯐꯔꯦ ꯐꯔꯦ꯫ ꯆꯅꯨꯂꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯇꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤꯕꯨ ꯑꯩꯕꯨ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯂꯥꯟꯅ ꯈꯜꯂꯝꯒꯗ꯭ꯔꯥ? ꯃꯁꯤꯕꯨ ꯈ꯭ꯋꯥꯏꯅ ꯇꯧꯅꯗꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ, ꯄꯥꯈꯪ ꯑꯣꯏꯖꯔꯨꯕ ꯑꯩꯒꯤ ꯅꯨꯡꯉꯣꯜ ꯋꯥꯈꯜꯅꯤ꯫ ꯏꯇꯩꯃ, ꯉꯥꯁꯤ ꯊꯣꯡꯕꯤꯔꯣ, ꯑꯕꯣꯛꯅ ꯄꯥꯝꯅ ꯆꯥꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯀꯟꯅ ꯍꯦꯛꯇ ꯂꯩꯔꯛꯂꯕꯅꯤ꯫ ꯉꯥꯁꯤꯕꯨ ꯀꯦꯖꯤ ꯀꯌꯥꯅꯣꯅꯦ? 2.5ꯅꯤ꯫ ꯏꯇꯩꯃ, ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯈꯖꯤꯛꯇꯪ ꯉꯟꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯌꯥꯅꯤ ꯌꯥꯅꯤ, ꯀꯨꯏꯔꯣꯏꯗ꯫ ꯀꯥꯗ ꯆꯪꯂꯒ ꯐꯝꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯁꯥꯐꯣꯡꯕꯤꯕꯗꯤ ꯆꯅꯨꯂꯩ ꯅꯍꯥꯛꯅꯤ꯫ ꯏꯊꯛꯇ ꯊꯥꯡꯒꯠꯈ꯭ꯔꯕ ꯆꯥꯎꯔꯕ ꯅꯨꯡꯁꯤ ꯀꯧꯊꯣꯡ ꯑꯁꯤ ꯀꯅꯥꯅꯁꯨ ꯊꯥꯡꯊꯕ ꯉꯝꯂꯔꯣꯏ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯥꯏꯅꯩ ꯅꯨꯡꯁꯤꯕꯗꯤ ꯇꯥꯠꯅꯤ, ꯇꯧꯅꯝꯕꯅꯤ, ꯑꯣꯏꯖꯕ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯕꯅꯤ꯫ ꯅꯨꯡꯁꯤꯕꯁꯤ ꯃꯈꯜ ꯌꯥꯝꯃꯤ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯃꯈꯛꯇꯅꯤ꯫ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯝꯂꯒ ꯐꯝꯐꯝ ꯊꯛꯇ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯊꯣꯌꯥꯡꯕ, ꯊꯣꯌꯥꯡꯕ, ꯑꯣ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯨꯔꯦ꯫ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯎꯏꯊꯣꯛꯈꯤꯕꯅꯤ꯫ ꯑꯕꯣꯛꯇꯣ ꯆꯥꯛ ꯄꯤꯖꯔꯣ꯫ ꯑꯕꯣꯛ, ꯃꯤꯠ ꯄꯥꯡꯊꯣꯛꯄꯤꯔꯣ, ꯅꯁꯨꯅꯦ ꯅꯁꯨ꯫ ꯑꯣ ꯊꯣꯌꯥꯡꯕꯅꯦ ꯊꯣꯌꯥꯡꯕ꯫ ꯆꯨꯍꯤ ꯇꯩꯔꯕ ꯊꯧꯔꯤꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯝꯂꯥꯡ, ꯈꯣꯏꯕꯥꯛ ꯁꯥꯔꯕ ꯂꯨꯈꯝ, ꯃꯇꯣꯡ ꯌꯥꯎꯗ꯭ꯔꯕ ꯄꯣꯂꯥꯡꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯤꯁꯅꯥꯒꯤ ꯏꯔꯝ ꯂꯧꯈꯣꯡ ꯐꯥꯜꯂꯛꯏ꯫ ꯑꯕꯣꯛ, ꯅꯪ ꯁꯤꯕ ꯌꯥꯗ꯭ꯔꯤ, ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯁꯦ, ꯑꯕꯣꯛ ꯏꯇꯩꯃꯅ ꯊꯣꯡꯕ ꯉꯥꯅꯤ, ꯑꯕꯣꯛꯅ ꯄꯥꯝꯖꯕ ꯄꯣꯔꯣꯝꯗꯨꯅꯤ, ꯍꯥꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯌꯥꯝꯅ ꯐꯔꯦ ꯏꯁꯨꯁꯤꯗꯤ꯫ ꯑꯕꯣꯛꯀꯤ ꯍꯛꯆꯥꯡꯁꯦ ꯍꯥꯟꯅꯗꯒꯤꯗꯤ ꯈꯔ ꯀꯟꯈꯠꯅ ꯎꯔꯦ꯫ ꯑꯕꯣꯛ, ꯍꯛꯆꯥꯡ ꯁꯣꯜꯍꯟꯕ ꯌꯥꯗ꯭ꯔꯤ꯫ ꯑꯕꯣꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥꯗ ꯑꯕꯣꯛ ꯀꯧꯍꯧꯒꯅꯤ? ꯑꯕꯣꯛ, ꯑꯩ ꯉꯥꯛꯀꯦ, ꯍꯧꯒꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯑꯌꯣ ꯑꯌꯣ, ꯈꯨꯠꯁꯦ ꯅꯥꯔꯤ ꯅꯥꯔꯤ ꯇꯧꯏ꯫ ꯃꯣꯟꯗꯨ ꯐꯛꯂꯥꯡꯗ ꯊꯝꯃꯨ, ꯑꯩ ꯉꯥꯊꯒꯦ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯃꯁꯥ ꯈꯤꯡꯕꯗ ꯂꯩꯀꯥꯏꯅ ꯍꯥꯏꯅꯔꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ
ahal matam kantoklaga chatpa kanasu yaroi. Abok chaksina suna injarake. Karigi indrabasu aboki khut yauri. Abok yamna kalida. Khusina adum chageda yani. Aboki khutu amukta hamtokchi ising asabani. Abok nasuna hambige. Yare yare abok chak charage. Chak chana chana wari sachi isuga. Chak tu hana sathokpiro aduga chaba toklaga nasuga mapung phana wari sachi. Yanida abok kaisu tawdeda. Samputu khajitanga hapao. Teima samputu kita yani. Abok yaradra. O yare. Nga du khajitanga thadajarakige. Yamanganu yare. Ngasidi phana yamna de chasale karam thoklaga ba. Thogang ba. Ai ngaihak sum phamthakige. Phanglang da nga ba sisu phana ba nungai. Thogang ba taibang miyoi ba aikoina hingduna legidoribasi. Yamna tienba matam kharatani. Masi mipung kudimangna kautokibagum tongnai. Asigumlaba mapoksida amaga nuksinadaba. Nata wakan yari makai khaloidabani. Mi ama oina poklabadi miyoi ba amagi wakan khangadabani. Aina ngasi hingiba punsi asida aigini haina lairiba lan thum punamag amatta thawaiga haksanga sena khainarabada machet ama phawba puduna chatpa yaroi. Miyoi ba aikoina lawgadaba lairabada thunggadaba lairaba sakthungda thengna lawba phabadi siba haibasi khaktani. Adubu asibagi mafamdagi miyoi kananachu nanthokpa khak ngamloi. Asi thungjin maya nakna leptuna lairabani do abokti. Isuna lairakpa nga sidi onthoknabu hawkhre. Samu thongna khara pirakpagum tawi. Wasu khara ngangba pokle. Abok nongmu farat anida. Hidak khara thaksi abok. Yanida paraga thaklabasu yaida. Ngasidi isuda wafam amata haige. Haibiyu abok. Isubu yum pancharoidrane. Abok. Khumune nangbu amukta. Ai matam khara walida abok. Isuna khangna chanaba lairagadi. Abok na mik pangingaisida amukta di uningida. Abok ki wahangsi pakumsi tarai di khali. Simban thoknadi haidok chadri kanarasu. Abok ki wahangsina akan banung laigi safuna thamoida yairari. Abok ki aningbase tungdi tunganingkhreda. Abok nungaina pothabiro nasusu tumnurage. Phare pothajaruro. Ngasidi phana ngana lakpani adugu sentra ki midi loinamak suramanida. Punamak magi mathauda mai onsinnari. Tawang wasu mathau pangthokli. Sar ngasi numisidi cha bora laijage haibabu. Kari sukai dena kaukha bora oina tausi phamune. Chanu lai ngaktang. Saukri adu khajitang chingtoklaga mayokna thok phamthai. Taruba korap tawwa misna aduna sar munna yengli. Miyeng amada nathai ruba sagi wakhal chanu laida amuk thamlakpada misna anido dang hek wainai. Amaga nokpet tatna wa maset ama phawba ngangnade. Phumduna thamlakba wahai charongching mamun pharaktuna kelakpagum tawi. Chanulai aina pamda wafam khara nafamda haige. Kari karam wafamno. Nupi oibisingna samlangda nganu mamai saba. Maithongda ka hena machu sangba. Miyoi puruk kudimakna magi chanabibu ikai khumnaba haibasi tangai fadana tahum thokpani. Aigi inatbu khaidoktuna thamlaga minatpuna thawai haksang yauna ka hena lupsanbasi aidi pamjade. Aduga maitai nupisingna salwar setpase ontongna pamjakhidre. Aigi masak thiba ipa mayang kangba ima apokpido kaidonungda aigi palem panthau nate haiba yaroi. Masak phajaba miram chada ipa kaurubada aibu ngawi haikini
Aduga nangsu Sar ay kaidawraba Nangbudi kaisu tawdida Aduga chanulay May laklaba trabanda lepluraba Nungsigi khongphomna akanba nungjugi ichawna Ningkhai halamduna irai kallaba iselakta tinkhiduna Aruba ironungda sahudaba makai lukhibasu yawdaba natte Kariguma amata hangjage Yani takpiyu Sar ay thokjare Fare fare Aikoina lakjari basi basic numit mangani juta yaujage haibabu Yani mathang thadagi base ama hogadabani Aduna mathang thage ahanba cheyonda amutang lakpiro Aduda adum yanida Adudi aikoi amuk yaujare Sa bora charasi Atai singsu kausilau Ai hane hekta pairage Saningba henjangna mahawi nungsiba masak phajai haibadu hek thoida Ngasigi bora sidi khwaw ama Sar nahan makai chakiba singdudi karimata haubidraba Hawida aduda mahaw manadabagi wanida Ngasidi yamna mayek sengna haromdong mali Sakti sanasu wasi dong dong ngaktani Maki pokpadagi masada napsara kallaba hainabisi Phong phong saba kaukha boradu amana muklai amana amu hafan kharana makha samtha loiba naidana center du da leiriba ayamba lang lang duna sanabada phana yamkhre sanakhiba makha lauthasi yanadre mabuk singdu noinare asum tauna bora saba loire paisa kaya tare amukta hangu yare sar aikoina pijarage aiju kharadi share tawgedana mahai mahai matam loinaduna mai makai pangnakhre bab tanari bahaiduna karino makoi ani khaktamak ngahaure ngayak tangdi unwai mukchi sanulei tamna hogalai lukthrap tawba maidu haigat ningda matawgum haigalai Tinawa konjenda sar ay salukige Theba khongthang la tholai Chinjina taisin graba chenge bora oidana lehauraba Karino aina toribasibo aibu magi ojane khanna bevar thamliba haibadura Natte ayi wakhal sibo thawa misak hekpa taga doribra Masi miyamna khanada wakhalla Haye khanba wakhal phungtoke ningba wafong kaya Phongtokpa ngamjibasina karigi Tarang tarang thulamba koro maksu mayum makai pangkhrabada Pumbi chekla thawai panba kayasu magi mahum ponjen pangnakre Center adudasu mahak matomta ngaihaure Ningsinglai hedo na hejaribi punsigi ahanba saruk lusilaktuna numit taslaklaba Amamba saruk thungba hoklaba abok Panakana thawbani Manipurgi engine panba gari si onthok masu marang kai khraba Traffic point crossingda pungkhai amadagidi tadre lepliba punamaktubu wainaramlaga ochin nachinna yum phawdi yarokle Maakna hek khalakpaga mabubu kaujabasina mahaki khwaidi hainajabi oi Angang oiringaidagina ngasi phaw ahongba leitri Abok nasu lae o isu lakledana Abok maifu sigi maisa sibu khara phangbibro hoi kharadi phangi Aboki khongsidhi yamna inglamledana Itai maising asaba khara water bag thapiro Ngaikho nangbu ngasidi yamna thingai sibu karigino Gari yamna sinba dunani Isugi nungai saktanggi nokpet pamaitongche ujaraga aboki hakchangche kharata orbasu kangkhaline abokna saninga haiba rosgulado lerakle se injarake saning thangba poktraba indri kayagi mathau lepsilaklaba mapangan sondraklaba matamsida rasgulagi mahawdugudi kawba ngamde mapung phana phawba Kathok saba ngamjadraba sinbal anido khardi kathokna bagi thongna yaurami
ꯑꯕꯣꯛ ꯈꯔꯒ ꯏꯜꯂꯛꯎꯔꯥ ꯃꯍꯤ ꯑꯣꯏꯅ ꯇꯧꯔꯛꯎ ꯄꯥꯏꯔꯤꯕ ꯆꯥꯃꯁ ꯑꯗꯨꯒꯤ ꯇꯪꯈꯥꯏꯇꯃꯛ ꯍꯩꯔꯒ ꯇꯞꯅ ꯏꯜꯂꯤ ꯐꯖꯅ ꯌꯣꯠꯂꯤ ꯃꯍꯥꯎ ꯈꯪꯂꯝꯒꯗꯕ ꯃꯥꯜꯂꯤ ꯉꯁꯤ ꯑꯩꯅ ꯆꯥꯔꯤꯕ ꯑꯁꯤꯒꯤ ꯃꯍꯥꯎꯒ ꯃꯃꯥꯡꯉꯩꯒꯤꯗ ꯐꯪꯈꯤꯕ ꯃꯍꯥꯎ ꯑꯗꯨꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯔꯝꯂꯦ ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯕꯣꯛ ꯑꯃꯨꯛꯇꯪꯒ ꯏꯜꯂꯛꯈꯤꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯕꯣꯛ ꯄꯦꯜꯂꯦ ꯑꯊꯨꯝꯕꯇ ꯄꯥꯝꯖꯕꯤ ꯆꯨꯍꯤ ꯁꯪꯒꯣꯝꯅ ꯂꯐꯣꯏ ꯄꯥꯝꯅ ꯆꯥꯖꯔꯝꯕꯤ ꯑꯕꯣꯛꯁꯦ ꯉꯁꯤꯗꯤ ꯆꯥꯗꯅ ꯃꯕꯨꯛ ꯊꯟꯈ꯭ꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯑꯕꯣꯛꯀꯤ ꯍꯛꯆꯥꯡꯁꯦ ꯏꯁꯨꯒꯤ ꯁꯦꯕꯥꯗ ꯃꯄꯨꯡ ꯐꯥꯔꯦ ꯏꯕꯣꯛꯀꯤ ꯊꯧꯌꯥꯡꯕ ꯋꯥ ꯍꯥꯏꯒꯦ ꯏꯕꯣꯛꯀꯤ ꯈꯣꯡꯁꯦ ꯌꯥꯝꯅ ꯁꯥꯔꯦ ꯋꯥꯇꯔ ꯕꯦꯒꯇꯨ ꯂꯧꯊꯣꯛꯎ ꯑꯗꯨꯒ ꯅꯈꯨꯠꯇꯨꯅ ꯇꯞꯅ ꯇꯞꯅ ꯄꯥꯏꯔꯛꯎ ꯍꯣ ꯑꯗꯨꯅꯤꯗꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯎꯕꯕꯨ ꯄꯨꯛ ꯊꯟꯅ ꯆꯥꯅꯤꯡꯗꯕ ꯐꯖꯕꯕꯨ ꯀꯜꯂꯛꯇꯕ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩꯕꯨ ꯌꯦꯡꯅꯤꯡꯗꯕ ꯀꯅꯥꯁꯨ ꯌꯥꯎꯔꯝꯂꯣꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡ ꯃꯥꯏꯀꯩ ꯄꯥꯡꯅꯔꯣꯏꯗꯕ ꯀꯅꯥꯁꯨ ꯌꯥꯎꯔꯝꯂꯣꯏ ꯃꯇꯝꯗꯣ ꯏꯕꯣꯛꯀꯤꯁꯨ ꯅꯛꯁꯤꯜꯂꯛꯂ ꯃꯥꯜꯂꯦ ꯉꯁꯤ ꯏꯁꯨꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯕꯣꯛꯀꯤ ꯃꯤꯍꯨꯟ ꯃꯥꯡꯗ꯭ꯔꯤꯉꯩꯁꯤꯗ ꯏꯁꯨꯅ ꯌꯨꯝꯂꯦ ꯆꯥꯔ ꯂꯤꯡꯍꯧꯕꯗꯨꯅꯤ ꯑꯕꯣꯛꯅ ꯄꯥꯝꯖꯕ ꯅꯥꯍꯦꯛ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯃꯨꯟꯕ ꯊꯩꯕꯣꯡꯅ ꯃꯍꯤ ꯆꯠꯂꯛꯂꯕ ꯋꯥꯈꯜ ꯄꯥꯈꯨꯝ ꯑꯃ ꯐꯥꯎꯕ ꯄꯤꯉꯝꯗ ꯑꯕꯣꯛ ꯅꯪ ꯁꯤꯕ ꯌꯥꯗ꯭ꯔꯤꯀꯣ ꯏꯐꯨꯠ ꯅꯥꯏꯔꯛꯂꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤꯖꯕꯤ ꯑꯕꯣꯛꯇ ꯌꯦꯡꯖꯔꯒ ꯂꯩꯖꯩ ꯆꯅꯨꯂꯩ ꯃꯍꯥꯛꯀꯤ ꯁꯂꯋꯥꯔ ꯃꯆꯨ ꯍꯣꯡꯗꯨꯅ ꯁꯦꯠꯄꯁꯤꯃꯗꯤ ꯇꯣꯛꯄ ꯂꯩꯇ꯭ꯔꯤ ꯑꯩꯅ ꯐꯅꯦꯛ ꯁꯦꯠꯄ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤ ꯑꯩ ꯉꯛꯇꯕꯗꯤ ꯉꯝꯗꯦ ꯖꯒꯣꯜꯒꯤ ꯅꯨꯡꯁꯤ ꯏꯊꯤꯜ ꯅꯨꯡꯁꯤ ꯏꯍꯧ ꯄꯤꯔꯛꯍꯟꯈꯤꯕꯁꯨ ꯅꯍꯥꯛꯇꯅꯤ ꯈꯪꯗꯦ ꯋꯥꯈꯜꯁꯤ ꯂꯩꯇꯥꯕ ꯉꯝꯗꯦꯗ ꯑꯩꯈꯣꯏ ꯁꯥꯔ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗꯗꯤ ꯂꯥꯡꯗ꯭ꯔ ꯃꯥ ꯍꯦꯛ ꯂꯥꯛꯂꯒ ꯑꯩꯈꯣꯏꯅ ꯎꯆꯤ ꯍꯦꯛꯇ ꯑꯣꯟꯕ ꯍꯥꯍꯥ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯗꯤ ꯁꯥꯔꯁꯤ ꯍꯥꯡꯗꯣꯡ ꯇꯥꯔꯦꯅꯦ ꯃꯥꯒꯤ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦꯀꯣ ꯑꯆꯪꯕ ꯃꯤꯒꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯤ ꯄꯥꯏꯁꯤꯜꯂꯛꯄꯅ ꯍꯦꯛ ꯃꯍꯥꯜꯂꯤ ꯀꯔꯤꯅꯣ ꯌꯥꯝ ꯂꯥꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯨꯞ ꯀꯩꯗꯧꯔꯕ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯌꯥꯝꯕ ꯁꯔꯨꯛ ꯍꯩꯅꯔꯛꯂꯦ ꯇꯥꯛꯅꯤꯡꯉꯥꯏ ꯊꯣꯏꯅ ꯌꯥꯎꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯅꯔꯣ ꯈꯪꯗꯕ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯀꯧꯔꯛꯎ ꯑꯩ ꯀꯥꯗ ꯂꯩꯒꯦ ꯆꯧꯀ꯭ꯔꯤ ꯃꯊꯛꯇ ꯐꯝꯊꯩ ꯅꯣꯡꯃꯒꯤ ꯃꯕꯨꯛ ꯊꯟꯀꯠꯂꯛꯄꯒꯨꯝ ꯅꯤꯡꯏ ꯊꯥꯖ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯟ ꯀꯌꯥꯁꯦ ꯉꯁꯤ ꯐꯥꯎꯕ ꯑꯇꯨꯝꯕ ꯃꯩꯒꯤ ꯆꯤꯡ ꯑꯣꯏꯍꯟꯗꯨꯅ ꯊꯝꯂꯗ꯭ꯔꯥ ꯉꯁꯤ ꯐꯥꯎꯕ ꯆꯅꯨꯂꯩ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯒꯤ ꯑꯥꯔꯊꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯃꯁꯥ ꯍꯥꯏꯔꯞ ꯅꯥꯟꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯥꯔ ꯑꯃꯗꯒꯤ ꯀꯨꯝꯊꯔꯛꯄꯒ ꯅꯨꯄꯥ ꯑꯗꯣ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔꯗꯨ ꯇꯝꯅ ꯆꯤꯡꯂꯦꯝꯅ ꯆꯪꯂꯛꯏ ꯇꯟꯖꯥ ꯆꯥꯅ ꯆꯅꯨꯂꯩꯁꯨ ꯊꯣꯛꯂꯛꯏ ꯁꯥꯔꯒꯤ ꯀꯥꯒꯤ ꯃꯃꯥꯡ ꯆꯞ ꯆꯥꯅ ꯆꯅꯨꯂꯩ ꯂꯦꯞꯄꯤ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯂꯦꯞꯇꯦ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯍꯧꯖꯤꯛꯇꯅꯤ ꯃꯃꯥ ꯂꯥꯛꯑꯣ ꯕꯦꯝꯕꯦꯝ ꯄꯥꯡꯈꯠꯇꯨꯅ ꯈꯖꯥꯏ ꯌꯦꯠ ꯑꯣꯏ ꯑꯅꯤꯃꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯃꯍꯥꯛꯅꯁꯨ ꯀꯟꯅ ꯅꯨꯡꯁꯤꯅ ꯀꯣꯟꯖꯩ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯜꯂꯤ ꯌꯦꯡꯂꯤ ꯃꯤꯠ ꯀꯨꯞꯇꯅ ꯀꯥꯔ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯍꯣꯔꯣꯟ ꯈꯣꯡꯂꯛꯏ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯖꯔꯤꯕ ꯊꯧꯌꯥꯡꯕꯗ ꯆꯅꯨꯂꯩ ꯆꯦꯖꯦꯠ ꯀꯣꯟꯖꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯂꯩꯊꯣꯛꯄ ꯃꯤꯀꯨꯞꯇꯨꯗ ꯃꯤꯐꯝꯗꯣ ꯁꯥꯔꯗ ꯊꯝꯖꯔꯨꯏ ꯃꯤꯠ ꯀꯨꯞꯇꯅ ꯋꯥꯏꯅ ꯃꯤꯠꯌꯦꯡ ꯊꯝꯅꯩ ꯍꯧꯅ ꯈꯣꯡꯂꯛꯂꯤꯕ ꯍꯣꯔꯣꯟꯒꯤ ꯈꯣꯟꯖꯦꯜꯗꯨꯒ ꯄꯤꯛꯂꯤꯕ ꯕꯦꯝꯕꯦꯝꯅ ꯆꯠꯂꯁꯤ ꯃꯃꯥ ꯁꯥꯔ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ